Aramai News Guwahati da Maithelon gi pau tawriba singbu yan handu maktada chingangbam Sujitrani na khurumjari hojing asigi samlappa mariba pau sing lawirase Guwahati da yamnamak thamoi sokningai oiba thodok amoina Pandu Ghat ta chahi 13 gi mahairoi nupa macha mari Brahmaputra da iroiba chatkhibadagi Irakna duna laikhidre Ahumgi hakchangdi phangkhre aduga amagi hakchangdi hojik phawba SDRF na thiba phangdri thihumbagi thabak kana chathari Makoi mari asi tuition lorba matung Brahmaputra da irujaba chatkibane Assam ki scientist Dr. Binay Kumar Saikia da ikai khumna ningai oiraba lebaga sigi science ki khwaidigi wangba mana Bhatnagar award piduna ikai khumna ba utkre Gorukhuti Viksangi wathokta anoba langla langjil kayama thorakle illegal lam khopchin basing degi All Assam Minority Students Union Amsuna lupa lakh kunmanga lowki hairi PFI amadi CFI gi miyoi singtanatana Kharu Petia College ki oza Nazir Hussain Sarkar su lam khopchin basingda hingsa thoknanabagi isinbada yawi hairi Hojik phawbada mara lerba miyoi taruk police na fazin khre PFI bu ban tongnaba Assam lenga ki maikei dagi center da taksin khre Silchar gi manung chana laiba Berakhal khunda Amshu amadi Karta Memorial Club anina khusamnaduna Manipuri lon gi issue kaya gi matangda mifam ama ngarang pangthokre Amsu gi General Secretary Kaburbam Bikramjit Club ki President Moirangthem Krishna Mohan Amsu gi ex General Secretary Konsam Bishwajit amadi Khoindombam Upendra na chingba miyoi kyana mifam asida saruk yakhe Amsuna taliba Manipuri Loan Associate Official Language oibagi demand amadi job advertisement ta Manipuri Loan yauhanba haiba demand asibu saugatle makha tana changsingadaba khongjang singda Amsuda angaba mateng pangani hainasu club asina amadi khul asina mifamda amatoina warep lawkhre Hizam Irabot Ningsing Lubam Sung Rural Development Association Polarbon Kasarna Patriotic Writers Forum Manipur ga khusam naraga Polarbon Lamkhaida Lamyanba Hizam Irabot ki mitam Patriotic Writers Forum Manipur gi President Nauribam Khambaluwang amadi Lakipur gi MLA Kaushik Rai anina maikhum hangdokre Panbayai mitamasi Patriotic Writers Forum Manipur na donate tokpane Tharamasida Khaidem Gaurahari President Hizam Irabot Ningsing Lub Polarbon Nauribam Khambaluwang President Patriotic Writers Forum Manipur, Kaushik Rai MLA Lakhipur Kendra, Ingudam Binod President Manipuri Short Story Society India, Khangembam Priyojit Chairman and MD Khapri India Private Limited Manipur, Konjengbam Dilip Patron Member PAWF, Khaidem Kanta Advisor Hizam Irabot Ningsing Loop Polarbon na Mathang Sitna Mipamapu Athoiba Mithung Ikai Khumnaba Mithung Amadi Akhanaba Mithung Sing Oiki Tharamga Mari Lenana Maisnam Bhubon Polarbonda Lamyanba Hizam Irabot Lifetime Achievement Award Inglisingani Kunma Thoi Bija Kaisam Singer Bonda Dr. Saroj Nalini Arambam Karat Literary Award Inglisingani Kunma Thoi Amadi Lamabam Birendra Pathar Kandida Pachami Thai Literary Award Inglisingani Kunma Thoi na chingba award sing piduna ikai khumnaba udkhe Numidangda nat kyoba tharoma masu pangthokhe Ngarang Zananeta Irabot Memorial Society na sinduna Lamyanba Hizam Irabot ki chamaga kunmanga suba loinana kabi amadi sesakpa Hemango Biswas ki chamasutna mapan suba mapok thoram Korirol Sanglen Lakhipurda President A Bari Khanna mifam mapoiduna pangthokre Lamyanba anigi mafamda leishu amadi maira katuna ikai khumnaba udkhe athoiba lengbirakpa Professor G Narari Sarmana wangangkhe Advocate Thoidingzam Dhirendra amadi Samaj Sevika Jharna Rai Chaudhary bu Jananeta Irabot mana Inglisingani kunma thoi piduna ikai khumnaba udkhe Ingudam Binod Arambam Babatombi Yumnam Irabanta Khaidem Gaurahari Sagapam Biren amasung Moirangthem Savita Khaidem Hemlata Brojeshwari Devi na chingba na Jananeta Irabot amadi Kabi Hemango Biswas ki maramda sandokna wangangkhe Mifam loisilakpada Ingudam Binod na President G Narahari Sarma Khaidem Gaurahari amadi Kangabam Birenbo VP amadi Sagapam Birenbo General Secretary oina khanduna mikok kunma thoina saba lubasigi anoba body amasu semkhre Anisuba Let Ngangom Nil Singh amasung Ngangom Ongbi Leikham Devi Memorial Under 25 Men Soccer Tournament cum Selection of Kasa District Inglisingani Kunma Thoi
Assam Soccer Fatso Association amadi Kasar District Fatso Committee na sinlangduna lagliba October 12 dagi hauragani. Young Farmers Club Tolengram na yumbu oidona pangthokadoriba tournament asigi entry form M Braja Govinda, S Birichandra, NG Braja Kishore, H Joy Kumar, NG Santi Mohan amadi A Santi gi kuthangda phangani haina Joint Secretary NG Braja Kishore na thadorok pachirol amana khangalakli. Don Bosco College Maramgi NSS Volunteer Pretty in Cabo National Service Scheme Award for English Singani Taramapan Kungidamak Kalakibagalonana Hokiba September Kunmari Susma Swaraj Bhavan New Delhi the Pangtokiba Virtual Thoramda President Ramnath Kovinna Manasi Kusinakre. None District Manung Chana Nungtek Village Tagi Kaisangin Inka Amadi Ram Raimengi Machanupi Pretty Inka Don Bosco College Asigi Degree Tamlibi Mahiroini. Panbayai Pretty Inka English Singani Tarani Pandasu College Asigi State NSS Volunteer Award Pangkrabane Loinana English Singani Tarama Pangi January Kuntaruk Republic Day Parade Tasu Manipurgi Mahut Sinduna NSS Contingent Oina Pretty na Sarukyaki. Chahi asimaktada Mission Swachh Bharat Summer Internship ta National Award chu phanglakhrabani. Atuan Abonmai President ZRLR Baudibu masak khangdaba khulai paiba miyoi kharna mihathina hatok piramba thong adubo Manipur State Committee Democratic Bharatiya Janata Party na party ki maikei degi akanba mongda condemn torokhibaga loinana chingi lamdamda masak khangdaba khulai paiba lalhouba natraga terrorist ni khangdaba miyoi singna tawningbata tawduna leirabra haibagi jingnaba pokhalakli hairakli. Jing amasung khungang singda law and order mapung phana ngaknanabagi thorang paikhatpagi mathau tare hainasu State Secretary Kaisam Anand Singh na thadorokpa chirol amana khangalakli. Maragasida panbayaba amana Atuan Abonmai gi mihat ki matangda NIA da thigathanaba state lenga ki maikei dagi aiba chirol thaduna haijakre. Aduga Tamenglong District ki oina anuba DC amadi SP gi pham punanaba transfer orders to lenga ki maikei dagi ngasi thadorakre. Uran scheme gi makhada Arunachal Pradesh painanabagi damak DO-228 aircraft ani sandoknaba Hindustan Aeronautics Limited HAL amadi Alliance Air ga video conferencing gi khuthangda Arunachal Pradesh ki CM Pema Khandu gi mamangda historic oiba agreement ama ngasi sahi tawnakre. Panbayai masina lebaga sigi manung hanjina leiba lamdam singda civilian flight oina sizinanabagi piba ahanba Made in India aircraft service haibadu oigadori bane. Report matungina UPSC na loba Civil Services Examination da awangnong poktagi yamdrabada candidate tarana mai paklakre. Handaki chahi asida Meghalaya, Mizoram amadi Nagaland dagi candidate amma faubana UPSC exam da clear tawba ngamna khidre. Mai pakhiba awangnong poktagi punna candidate taragi manungda Tripura dagi candidate ani Dhiman Chakma amadi Sumit Palna All India rank da Chamriga Marfuni Thoi amadi Chongaga Kuntrada lobangam lakhi. Dhiman Chakma Hauzik Urisha gi Mayurbans District Assistant Conservator oina thabak tauribane. English ngani tarama panda UPSC da mai paglabasu rank chatret ka kunmathoi da lakiba maramna amukhanna try togduna handak chahi da Chamriga Marfuni Thoi rank phanglakibane. Nakalamarom da Sumit Palde IIT Kharagpur dagi Material Science da Engineering loishin ke Bangalore da thabak togduna leiram ke. Mathangda Delhi da laktuna coaching center amada oza oina civil service examination gi damak sem saki amukasu exam asi thakigani haire aduga Assam gi oina Haila Gandhi dagi Hansraj Jaman Chaudhary All India rank ta Chaniga Marfum doi position laurakhi aduga Assam gi special DGP GP Singh gi machanupi Aishwarya Singh na All India rank ta marfutara tret suba position phanglakhi. Handaki UPSC parikya si awangnong pokta khwaidagi chokthok chaningai oiriba si Manipur ne. Manipur dagi candidate tarukna mai paklakhi. All India rank ta chamaga marfu phanglakhibi Waikhom Nidya Devi Padma Ratna English School Kakching dagi class 10 loishin ke. English ngani tarama pangi SSLC examination da state topper oirakhi. Nidya gi apokpa Waikhom Ibotombi State Medical Department ke potharaba driver ne aduga mahaki mama Radhamani hariba department asida nurse oina thabak tauribane. Nakalamarom da Khetrimayum DP Chanu All India rank ta chatrukka kunma thoigi da mai paklakhi. Apokpa Deven Indian Air Force ki retired group captain ne hauzik na Indigo flight ta captain oina service tauri.
उरीपोक चेराप मनिंगदगी परीक्षित थौदाम हुम्फू सुबर रैंक ता माई पाकलखी महाक इंग्लिश इंगनी तरा मापनदसो रैंक चौहुमगा हुम्बुद्रा हुमदोई सुबदा माई पाकलखीबने लोइनना चट्रुका हुम्बुद्रा हुमदोई सुबदा हाचिंग होय हाउकीप अमदी चट्रेट के यांखै तरेट सुबदा लौरेंबम नेल्सन सु माई पाकलखी पनबा याई सिक्किम दगिसु कैंडिडेट अनीना ऑल इंडिया रैंक ता हाइबदी मथंग सितना चमरी के यांखै निपान अमसुंग चट्रुक फंगदुना माई पाकलखी हाइरी असुमना मणिपुरी सिंगसगी यामनमक चौथोकचनिंगाई ओइना मणिपुर असि ओंगली साना खोनबगी खक्तदा पावर हाउस ओइरंबदु हौजिक्ति मही मसिंगी लमदसु मणिपुर असि अचौब माई पाकप मफम अमा कनबा ngamlakadori अरोइबदा ngasi gi tentakpa maroiba paw khara असम की दिमा हसाव की नुंगाइबा पाव अमना हिल डिस्ट्रिक्ट असि मियामना यामनमक पामनाबा अमदी मफम असिदा सुंगजाबा यू मनामसिंगदगी सुंगबा ट्रेडिशनल यू जुदिमा वाइन जीआई टेक फंगख्रे अवांग नोंपोक्तगी जीआई टेक फंगबा अहानबा लोकल यू दिमा हसागी जुदिमाना ओइरे लेबाग असि प्राइम मिनिस्टर नरेंद्र मोदी ngasi अमेरिका दगी इंडिया दा हलखरे चाही अमदा अमुरक रिवर फेस्टिवल पांगथोकनबा पीएम ना लेबाग मियाम दा हाइजरखरे साइक्लोन गुलाब अलर्ट आंध्र प्रदेश अमदी उड़ीसा दा लाउथोखरे लौमी सिंगना हयेंग भारत बंद कौखरे फाइनेंस मिनिस्टर निर्मला सीतारमन इंडिया दा SBI साइज की अहनब बैंक मरी मंगा अमगसु मथौ ताई हाइखरे बैंक ब्रांच पुनमकी लोकेशन मतुंगिना डिजिटाइज मैपिंग तौननबा फाइनेंस मिनिस्टर ना इंडियन बैंक्स एसोसिएशन IBA दा खंगनखरे महाराष्ट्र दा लाग्लिबा अक्टोबर 19 दगी सिनेमा हॉल सिंग अमदी थिएटर खुदिमक हांगदोकलगनी स्टेट लेंगाकना लाउथोखरे मेघालय की ईस्ट खासी हिल्स ता ngasi कोविड का मरी लेना थमलंबा अथिंग कया कोमथोकपा हौखरे पंजाब CM की अनोबा कैबिनेट ता मिनिस्टर तरामंगा अमगसु नौना वासक लौखरे हानगी CM कैप्टन अमरिंदर की लॉयलिस्ट मंगा लौथोखरे उत्तर प्रदेश सु योगी आदित्यनाथ की मिनिस्ट्री चौथोखरे अनोबा मिनिस्टर तरेट अमगसु हापचिनखरे ब्राह्मण फेस जितिन प्रसाद ता मिखल की मंगोइना कैबिनेट पीखरे यूनियन मिनिस्टर अनुराग ठाकुर ना अक्टोबर अमदगी था अमगी ओइना लेबाक पुंबदा क्लीन इंडिया ड्राइव लौथोखरे इंडिया ना कोविड वैक्सीनेशन मार्क करोड़ चामगी पांदम थमलकले दिल्ली कोर्ट की कामनबगी केस चेनबा मरालेरबा मियोय अनि फाखरे चीफ जस्टिस ऑफ इंडिया ना जुडिशियरी दा नुपी सिंगी ओइना चादा यांखै कोता थंबगी वाफम फोंगतोखरे शिलोंग अगरतला डायरेक्ट फ्लाइट लाक्लिबो अक्टोबर थादगी पाइबा हौरगने जम्मू काश्मीर की मनुंग चन्ना बांदीपरा एनकाउंटर दा टेररिस्ट अनि हाथखरे चाही 13 की मतुंग काश्मीर की दाल लेक ता अहानबोइना इंडियन एयर फोर्स ना एयर शो पांगथोखरे अमदे जर्मनी दा चाही 34 सुरबी ममिंग लरबी चांसलर एंजेला मार्केल सांगलब चाही 13 टॉप जॉब असिदा लेरकलबगी मतुंग फम थादोकलगदबा मरमना अनोबा चांसलर खननबगी मिखल ngasiने ngasi gerna dia rambai news guwahati da maitilon gi pau sandok chaba matang solution jaba galoina na tabiri basing bom khaso hanna khurumjari